plan aina tawba leite ado mayam aisu aigi site tagi angamba aina aigi hospital da thabak tawba macha achauba loinaba chatlaga haiba matam da harauna pininga ko mina pire lupa yang khai pirak posu yawe chama pirak posu yawe lising pirak posu yawe mayam punamakku amuka na khuramjari mayam aina haidragasu mayam na hena khangbiraba wafamni mayam hojik yumlomda akhoi Manipur akhoi iraibak iramdam kanglaipakta aduki matik akhoi haininga leitana awaba tare aduna mayam awaba tariba mayam se akhoi khandhabagi matam yaurabani akhoi Manipur da leitaba akhoi ichinina mapanga Manipur imalaiba kanglaipaki mapanda leiba akhoi Manipuri ichin inaw singna wakhan khandadaba tawbigano mayam aina ngasi video macha se maina semjara ise ataigi nate mayam hoi aiju aigi site gi aina matam duda aina kaino thokwa matam duda ko ai mating pangba ngamde kaino khoi sida leibadina ado hujikti mating pangbagi matam yung mai thabi graba mayum makai leijadraba leifam leitraba moi mayam dugi damakta akhoi karigumba kharadang ni mating pangpam thoktabro akhoi je karigumba kharadang de akhoi nang khangjaba haijaba akhoi na pau phauna ba yaba Manipur gi site ki any amadagi number lauraga akhoi pau phauna raga akhoi mating pangpam thoktabraba adugi matam du yaudri braba akhoi je huji mating pangbagi matam du yaudri braba noi video namaga mubang tauraga imungda noigi imungduda haidi party thokpa adagi celebration tauba mama tauba adugi matamgi video thangatpa matam do natte haiba hujiki matam sida thangat kadoriba video do awaba na bataraba ada mayamna mayum makai mai chaaga tanthokpi graba mayam do aduna chaningai thakngai leitadana anaba kaya yauri adagi masawai sangdabi kaya yauri adugumba mayam duna ising botala matangi mama lupa kundang mating pangaga su yamna mating oiganiye lupa kundang do su mating pangbiyo taradang do oida su mating pangbiyo noi na paisa puthuaga mubang ama tawba haibasida mubang ama tawbuse paisa extra ne chatlaga mubang tawrise ai samak tawrambadina ai khange mubang tawbada thada bigadaba paisa duna ne please mubang tawbuda thada bigadaba paisa duna Manipur site ki helpline gi number leibasing duda ne please lupa kundudang habi ko lupa tara biba ising bottle ani khak phangta di de mi kharagi na aram kharang ba kitang kokani ye adugi minung sido thamoida palo adugi thamoido palo nang noina mubang tawraga video do namaga kanana ing bidorige sigi matam sina noigi mubang noina mubang tawba noina birthday celebration tawba noina any celebration tawba do kanana ing bidorige adu matam do huji adugi video do kanana ing bidorige noida nakna leiba kanglaipa iramdam da khoi leiba nate lamna leiba sida khoi karmaina tawraga moigi damakta mateng khitang do ita so moigi damakta mateng khitang do ita so khoi mateng pangba ngamgada ge haibagi wakhanda du puthopiyo noina mubang tawraga mubangi video hapa kana yengdoriba noina pamise mapanda leiraga noina taliba paisa noina hotnariba na hina sing tamiba engineer oinaba adagi doctor oinaba amama oinaba noina hotnariba memna noina du tamaba matungda noina malaiba kanglaiba namalaiba lamdam du satpa matamda nangna chakhiba matamda nangna thungba machet ama leitabado adura noina pamido wakhan khanda batawgonu mayam khara da oirasu angamba mateng khara oitazu mateng tawbiu aigi site gi ai yamna kano tawbagi wana sade angamba mateng khara hapiu nangna tawriba office nangna tawriba company adudai duda maya ikai gano sida ikai bagi matam nate ikai gano ikai da bida hayo paisa khara dang mateng tawbiyo akhoi gi Manipur da adu tawre ada tawre mayam do adu mayam do hayo mi tara haiba matam da mi ahum di pirakani dana ahum dona lupa cham pirak matam lupa chahum dona mi kya gi mara leijadraba mayum makai mai thadok pigraba kaya adugi mabuk thalan ga doino adu khalaga mateng pangbiyo
nangna tawribadda aina tawriba hospital sidagi aina angamba ikaide aina paisa piu hairakpada nang adugi demakta se ai nang adu tawraga adu kanana paisa adu ikaide akoina chatlaga mateng panguba ngamde adubu aina sida leraga aina ngamba mateng pangba haibado mi tara da hairuba matamda mi ahum mari na pirakpa matamda adugi paisa do khomjalaga loina ikaigano mayam punama aina haibirise aina haijarise mayam request tawbani ikai bigano waraba ada wana tarab awaba taraga leiriba ising bawba phangdraba mayam do adugi da makta mateng pangbina bagi karigumba khara dang mayam dagi collection tawbiraga please mateng pangse adu phawdi akhoi mapanda imane ba kanglai baktagi mapanda leiraga si phawbudi akhoi manipur ada leiriba mayam dugi mateng khitang tawbudi akhoi ngamidana aina khara puthokani aigi khangna chanaba imanaba leibuda saman tawre aduni adani adu khara pesa khara mateng tawbudo mana aningdaba leitargasu amutang di phajana hairamani anirak subuda ma yadari tokho ikai bigano mateng pangbiyo hayo adugi mayam dona punjalaga mayam mateng pangminase ai ikaide ai isagi hospital dagi ikai dabana maram oraga ai paisa aigi ju aina ngamjaba ai numit kharani se karigumba amata ngamjadre haiba manipur thokpani na khoina sida kaimta upai leite adubu hujikti akhoi mateng pangbagi matam do yaure haiba aina haningi se tang tara tare sida 17 sida kari haina mayam da kari haina phongdok narakadro kari lakadoino haibagi mi paiba leinari ngai marak sida mubang tawdana masida mama tawdra noigi video di yengning ne kan bro mayam ai ngasi je ai je andmaina video khara ubado adudigi am nungai tadna ai je hujimang se namning maktana ina makpani aina namge haibagi emde kaimta plan aina tawba leite ado mayam ai su ai ge site gi angamba aina ai ge hospital da thabak tawba macha achauba loinaba chatlaga haiba matamda harauna pininga ko mina pire lupa yang khai pirak posyawe chama pirak posyawe lising pirak posyawe ikai gano khomjalo tasallo manipur gi ai hayeng video update tawjarakani ai paisa hoji collection tawba ai khara wachari aduna aina hayeng collection tawraga video hapa aba matungda aina pijara kadoriba aina video duda hapchara kadoriba number do duda mayamsu mateng tawbiba yagani adugi haijage haidana ai mayamda ngasi dagi ai si video sisu ai hapchabani ai mayamdagi collection tawba mayamdo almost ai gi hospital dagi ai collection tawjare ai yamna di watre ikai gano ikai ragadi akappa angangna ningai tawba angangna mabuk thanbane sangom thakpa phambane ikai ba khangdaba mina masagi oijab phangbane ikai ba khangbi gano ima ipa ada isini naw mayam angang macha mayam kari isu khangjadraba mayam na waba tariba mayam do aduna adom dagi lupa yang khai khatang sama khatang mangi bado satoki bado lupa yang khai sama do dom dagi suma yeng tari ni adugi yang khai sama duna lupa sama duna asomda manipur da leiriba awaba taraba isini naw mayam gi damakta di yamna achauba mateng ama haibado oigadoine ado masi haraga imatang asada loisanjarage aina mayam dagi collection tawjarakpa aigi staff akoi iche ngai ge punjalaga khomaga chatlaga tawjarakpa aigi paisa collection tawbagi hano paisa collection tawbagi video do ai hayeng upload tawjarakani ai hayeng hapcharakani mayam adugi number do da mayam aina hujiktagi hongna haibirise mayam na mateng pangbiningba leitade adugi number do da mayam mateng pangbiyu aduga mateng tawbiyu mayam angamba mateng tawbiyu aduna kanadaba mayam gi video mayam hapage matam natte huje puning loksing manaraga akhoi punjan ba matam ni mayam aduna mayam wakhan khandabiyo masi hairaga imatang asai nga sigi damakta di loisanjarage